ꯀꯩꯀꯩ ꯍꯥꯞ ꯌꯥꯕꯅꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯤꯗꯩ ꯃꯌꯥꯝ ꯂꯦꯛꯇꯁ ꯍꯦꯛꯄ ꯂꯥꯛꯄꯤꯅꯤꯡꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯒꯖꯃꯅ ꯆꯥꯏꯌꯦ ꯗꯥꯏꯅ ꯁꯤꯡꯖꯨꯗ ꯀꯩꯅꯣ ꯑꯃꯨꯛ ꯆꯣꯡꯉꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯂꯩ ꯁꯥꯠꯄꯩ ꯇꯥꯏꯞꯇ ꯕꯨꯀꯦ ꯁꯦꯝꯁꯦ ꯑꯩꯈꯣꯏ ꯍꯔꯥꯎꯔꯤꯕ ꯑꯌꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦꯒꯤꯁꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯊꯥꯔꯤ ꯃꯆꯥ ꯃꯆꯥꯅꯦ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯂꯦꯇꯁ ꯑꯗꯒꯤ ꯕꯤꯠꯔꯨꯠ ꯕ꯭ꯔꯣꯀꯣꯂꯤ ꯄꯥꯂꯛ ꯀꯩꯀꯩꯅꯣ ꯌꯥꯝ ꯊꯥꯔꯤ ꯊꯣꯏꯕ ꯑꯁ ꯁꯤꯁꯦ ꯂꯨꯒ ꯀꯩꯅꯣ ꯃꯆꯥꯒ ꯁꯤꯗ ꯃꯃꯥꯏ ꯇꯥꯗꯕ ꯑꯉꯥꯡ ꯃꯨꯠꯂꯒ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯟꯁꯥꯡꯒꯤ ꯐꯤꯕꯝ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯉꯤꯅꯦ ꯃꯍꯤ ꯍꯥꯞꯄꯩ ꯃꯇꯥꯡ ꯌꯧꯔꯃ ꯅꯪꯒꯤ ꯁꯦꯝ ꯆꯥꯁꯤꯔꯥ ꯁꯦꯝ ꯆꯥꯔꯁꯤ ꯃꯥ ꯀꯩꯅꯣꯅꯦ ꯆꯥꯅ ꯏꯜꯂꯤꯁꯤꯕꯣ ꯑꯦꯄꯜꯅꯤ ꯍꯥꯏꯌꯣ ꯑꯦꯄꯜ ꯑꯦꯄꯜ ꯄꯤꯌꯨꯔꯤꯔꯣ ꯀꯩꯅꯣ ꯇꯧ ꯑꯦꯄꯜ ꯑꯦꯄꯜ ꯉꯥꯜꯂꯒ ꯇꯛꯈꯥꯏꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯦꯟꯇꯣꯏꯕ ꯆꯥꯊꯣꯏꯁꯦ ꯕꯦꯒꯀꯁꯨ ꯌꯥꯜꯂꯦꯅꯦ ꯆꯥꯏ ꯕꯦꯒ ꯌꯥꯜꯂꯤꯔꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯁꯤꯡꯖꯨ ꯃꯄꯣꯠ ꯑꯁꯤꯗ ꯂꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯀꯩ ꯍꯥꯞ ꯌꯥꯕꯅꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯤꯗꯩ ꯍꯔꯥꯎꯔꯤ ꯌꯦꯡ ꯆꯥꯕꯩ ꯍꯔꯥꯎꯔꯤꯁꯤ ꯌꯦꯡ ꯍꯔꯥꯎꯔꯤꯁꯤ ꯌꯦꯡ ꯆꯥꯕꯩ ꯑꯁ ꯍꯩꯒꯔꯦꯗ ꯌꯣꯡꯆꯥꯛꯁꯤ ꯈꯦꯠꯂꯤꯅꯦ ꯁꯤꯡꯖꯨꯒꯤ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯍꯧꯒꯔꯦ ꯀꯥꯎꯔꯥꯏꯒ ꯇꯩꯕ ꯑꯗꯨꯝ ꯌꯥꯜꯂꯒ ꯑꯃꯔ ꯑꯩꯈꯣꯏ ꯄꯥꯟꯗꯝꯒ ꯍꯦꯟꯊꯣꯏꯕꯒ ꯁꯥꯟꯅꯔꯤ ꯁꯤꯗ ꯑꯕꯥꯏ ꯑꯕꯥꯏ ꯀꯣ ꯇꯩꯕ ꯑꯦꯄꯜ ꯆꯥꯔꯨꯕꯩ ꯃꯃꯥꯏꯁꯨ ꯇꯩꯊꯣꯛꯇꯔꯤ ꯇꯩꯕ ꯃꯔꯝ ꯅꯣꯛꯍꯜꯂꯣ ꯍꯦꯟꯊꯣꯏꯕ ꯅꯣꯛꯍꯜꯂꯣ ꯏꯟꯁꯥꯡ ꯂꯣꯏꯗꯣꯔꯕ꯭ꯔꯥ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯁꯤ ꯌꯦꯟ ꯊꯣꯡꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯁꯦ ꯊꯠꯂꯀꯥꯟꯗ ꯌꯥꯝ ꯌꯥꯕꯅꯦ ꯍꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯍꯋꯥꯏꯇꯣꯟ ꯅꯨꯡꯁꯥ ꯁꯥꯕꯩ ꯍꯥꯏꯗꯤ ꯃꯆꯜ ꯃꯌꯥꯝꯁꯤꯅ ꯈꯔ ꯈꯔ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯄꯥꯝꯕꯤꯁꯦ ꯑꯃꯈꯛꯇ ꯑꯣꯏꯔꯝꯅꯤꯅꯦ ꯐꯖꯅ ꯄꯥꯟꯕꯩ ꯋꯥꯅꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯒꯖꯃꯅ ꯆꯥꯏꯌꯦ ꯗꯥꯏꯅ ꯁꯤꯡꯖꯨꯗ ꯕꯕꯥ ꯀꯔꯤ ꯑꯧ ꯁꯥꯡꯉꯦ ꯍꯣꯏ ꯃꯥꯜꯂꯦ ꯑꯗꯨꯏꯗꯣ ꯅꯨꯡꯁꯥꯁꯦ ꯑꯁ ꯑꯕꯥꯏꯅ ꯄꯝꯃ ꯊꯥꯡꯗꯣꯔꯛꯑꯦ ꯑꯕꯥꯏ ꯍꯔꯥꯎꯔꯤꯕ ꯑꯌꯣ ꯑꯕꯥꯏꯒꯤ ꯈꯨꯄꯝꯗꯨꯗ ꯃꯥ ꯀꯩꯝꯒ ꯈꯟꯗꯦ ꯍꯔꯥꯎꯔꯤꯕ ꯑꯌꯣ ꯆꯣꯡꯉꯨ ꯆꯣꯡꯉꯨ ꯐꯟ
ꯐꯟ ꯐꯟ ꯐꯟ ꯐꯟ ꯅꯪ ꯀꯟꯅ ꯄꯥꯏꯌꯨꯀꯣ ꯂꯦꯇꯦꯁꯇꯗꯤ ꯑꯁꯦꯡꯕꯗꯤ ꯑꯗꯨꯝ ꯐꯨꯛꯄꯅꯦ ꯑꯗꯨ ꯃꯅꯥ ꯑꯣꯏꯅ ꯍꯦꯛꯑꯒꯦ ꯃꯀꯥꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯁꯤ ꯃꯌꯥꯝꯁꯤ ꯀꯣꯟꯅ ꯆꯥꯖꯩ ꯃꯌꯥꯝ ꯂꯦꯛꯇꯁ ꯍꯦꯛꯄ ꯂꯥꯛꯄꯤꯅꯤꯡꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯌꯥꯅꯤ ꯕꯦꯝ ꯕ꯭ꯔꯣꯀꯣꯂꯤꯁꯤ ꯃꯤꯗꯤ ꯃꯈꯣꯡꯒ ꯌꯦꯟꯗꯥꯏꯅꯦ ꯁ꯭ꯋꯥꯏꯗ ꯈꯣꯡ ꯌꯦꯜꯂꯦ ꯀꯩꯅꯣ ꯑꯃꯨꯛ ꯆꯣꯡꯉꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯈꯤꯇꯪ ꯈꯤꯇꯪ ꯃꯊꯛ ꯆꯠꯈꯠꯂ ꯃꯅꯥꯏ ꯏꯔꯣꯟꯕ ꯀꯥꯡꯉꯧ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯈꯔ ꯁꯥꯠꯇꯣꯛꯄ ꯃꯩꯗ ꯑꯣꯏꯅ ꯂꯦꯟꯊꯣꯛꯆꯕ ꯉꯥꯜꯂ ꯆꯥꯕ ꯌꯥꯝ ꯍꯥꯎꯕ ꯏꯃꯥ ꯌꯦꯡ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯆꯥꯁꯦ ꯍꯧꯔꯤ ꯃꯌꯥꯝꯁꯦ ꯑꯪ ꯂꯩꯒ ꯃꯥꯟꯃꯩ ꯑꯕꯦꯝ ꯑꯁꯤꯗꯁꯨ ꯃꯆꯥ ꯃꯆꯥ ꯂꯩꯌꯣ ꯉꯥꯜꯂ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯗꯣ ꯑꯩꯈꯣꯏꯗꯤ ꯏꯆꯦꯗꯤ ꯆꯥꯕꯤꯗꯦ ꯌꯥꯝꯅ ꯄꯥꯟꯗꯝꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤ ꯉꯥ ꯊꯥꯗꯩ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯩ ꯄꯨꯡꯁꯥ ꯁꯥꯠꯂꯦ ꯑꯩꯗꯤ ꯆꯥ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯥꯅꯤ ꯂꯩ ꯁꯥꯠꯄꯩ ꯇꯥꯏꯞꯇ ꯕꯨꯀꯦ ꯁꯦꯝꯁꯦ ꯍꯥꯏꯕ꯭ꯔꯥ ꯕ꯭ꯔꯣꯀꯣꯂꯤꯒꯤ ꯁꯤꯕ ꯀꯩꯇꯩꯅꯣ ꯅꯪꯕꯨ ꯑꯗꯨ ꯃꯣꯔꯥꯗꯣ ꯑꯣꯟꯊꯔꯛꯀꯅꯤꯀꯣ ꯃꯥꯗꯤ ꯃꯈꯣꯡꯗ ꯆꯤꯡꯉꯨꯗꯣꯏ ꯑꯣꯏꯔꯝꯅꯤ ꯂꯦꯛꯇꯁꯅꯦ ꯍꯋꯥꯏ ꯃꯇꯣꯟꯅꯦ ꯑꯗꯒꯤ ꯁꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯆꯥꯗꯤ ꯆꯤꯆꯦꯗꯤ ꯃꯦꯖꯥ ꯌꯥꯝꯗꯅꯤꯅ ꯅꯨꯡꯇꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯃꯦꯠꯀꯤ ꯄꯩꯉꯩ ꯆꯥꯅꯩ ꯂꯩꯔꯦ ꯆꯤꯆꯦ ꯃꯣꯔꯣꯛ ꯆꯥꯗ꯭ꯔꯦ ꯆꯥꯃꯦꯠ ꯆꯥꯗ꯭ꯔꯦ ꯁꯤ ꯆꯕꯥꯛ ꯆꯥꯅꯤꯡꯉꯦ ꯀ꯭ꯌꯨꯠ ꯑꯣꯏꯗ꯭ꯔꯥ ꯌꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯆꯥꯗꯨꯗꯩ ꯃꯇꯦꯛ ꯈꯔ ꯍꯦꯛꯆꯕꯅꯤ ꯌꯣ ꯁꯤꯅꯤ ꯊꯥꯕꯨ ꯊꯥꯖꯤꯟꯕꯤꯔꯗꯤ ꯑꯗꯨꯝ ꯃꯍꯩ ꯆꯥꯕ ꯐꯪꯉꯦ ꯃꯅꯥꯗꯣ ꯀꯥꯡꯉꯧ ꯉꯧꯔꯁꯨ ꯌꯥꯅꯤ ꯏꯔꯣꯜꯂꯁꯨ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯤ ꯑꯅꯧꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯉꯥꯟꯗ ꯆꯥꯕ ꯍꯥꯎꯕꯅꯦ ꯃꯅꯥꯗꯣ ꯑꯣ ꯑꯩ ꯃꯅꯥꯗꯤ ꯆꯥꯗꯔꯤ ꯁꯤꯡꯖꯨꯒꯤꯁꯤꯅ ꯆꯝꯐꯨꯠꯀꯤ ꯁꯤꯡꯖꯨꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯧꯔꯒꯦ ꯁꯤꯅ ꯍꯥꯎ ꯆꯤꯆꯦ ꯃꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤ ꯌꯥ ꯑꯕꯦꯝ ꯉꯁꯤ ꯅꯨꯄꯤ ꯃꯥꯜꯂꯦ ꯅꯨꯄꯥ ꯃꯥꯟꯕ ꯅꯍꯥꯟꯃꯩ ꯐꯅꯦꯛ ꯁꯦꯠꯇꯕꯩ ꯍꯋꯥꯏ ꯇꯣꯟ ꯂꯩꯔꯦ ꯀꯩꯅꯣ ꯌꯦꯟꯁꯤꯟ ꯆꯥꯕ ꯌꯥ ꯄꯣꯠꯅꯤꯗ ꯑꯗꯩ ꯁꯤꯅ ꯀꯩꯅꯣꯗꯨꯅꯦ ꯒꯖꯔ ꯃꯅꯥ ꯏꯕꯥꯅꯤ ꯁꯤꯡꯖꯨꯒꯤ ꯑꯁꯪꯕ ꯃꯌꯥꯝꯁꯦ ꯁꯤꯅ ꯍꯣꯔꯦꯟ ꯀꯣꯠꯂꯁꯤ ꯍꯩꯄꯣꯡ ꯃꯅꯥꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨꯒꯤ ꯃꯆꯥ ꯂꯩ ꯂꯦꯇꯁ ꯂꯥꯏꯁꯨ ꯍꯣꯔꯦꯟ ꯀꯣꯠꯂꯁꯤ ꯑꯁꯤ ꯑꯣꯏꯅ ꯆꯤꯆꯦꯒꯤ ꯆꯥ ꯊꯛꯅꯕꯁꯤ ꯋꯥꯜꯗ ꯂꯣꯏ ꯂꯩꯔꯦ ꯁꯤꯗꯩ ꯂꯧꯔ ꯑꯩꯅ ꯊꯛꯑꯁꯦ ꯆꯤꯆꯦꯒꯤ ꯋꯥꯜꯁꯤ ꯆꯥ ꯁꯤꯗ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯑꯗꯒꯤ ꯊꯨꯝꯒꯅꯤꯀꯣ ꯕꯕꯥꯒꯤ ꯆꯥꯛ ꯊꯤꯔꯦ ꯕꯕꯥꯅ ꯊꯣꯛꯑꯒꯦ ꯉꯥꯔꯤꯕꯨ ꯃꯨꯜꯂꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯗꯤ ꯀꯣꯠꯅꯕꯁꯤꯡ ꯑꯁ ꯀꯩꯅꯣꯁꯤꯁꯨ ꯇꯦꯕꯜ ꯃꯊꯛꯁꯤꯁꯨ ꯄꯨꯡꯊꯟ ꯊꯜꯂꯦ ꯉꯥꯔꯤꯒ ꯇꯧꯕ ꯃꯅꯝ ꯅꯨꯡꯁꯤ ꯃꯣꯔꯣꯛꯀꯥꯁꯦ ꯉꯥꯛꯁꯪꯅ ꯈꯨꯠ ꯃꯆꯨꯁꯤꯒ ꯆꯃꯁꯅ ꯀꯣꯠꯊ ꯌꯥꯅꯤ ꯑꯗꯨꯝ ꯅꯥꯀꯟꯒꯤ ꯃꯩ ꯁꯤꯔꯣ ꯋꯥꯏ ꯋꯥꯏꯅ ꯈꯦꯠꯈ꯭ꯔꯗꯣ ꯈꯦꯔꯦ ꯂꯥꯎꯃꯩ ꯀꯪꯁꯤꯟꯕꯔꯥ ꯈꯦꯠꯄꯗ ꯆꯠꯂꯦꯕ ꯋꯥꯏ ꯋꯥꯏꯅ ꯐꯦꯡꯉꯦ ꯉꯥꯔꯤꯒꯤ
ꯌꯥꯅꯤꯗꯀꯣ Yani. Yani olacak ya ilan adıyla hali. Tilawga chanamga. Saka injangara. Sida oyna tawsino bali. Samput mayamsi. Leyre. Nga ngong tanibro. Ha. Asisi kaide yen thonga mathen mayamsi nga. Ado ra tingero. Asyo. Masai leydune. Sai leiramdo imayong hawdo mal. Kuta fresh da hek pai ko. As. Abe me gani simi sara dum. Shethagiyan. Sida leyre. Champut. Panam su chak zadore, mai sarup thangdore e. Sida leire akhoi ge mathen sing. Sida be mai sa ba ne adre. Adudi mayam chaba haujarage akhoi atai di loin chagare adu akhoi video namdoni na tongana na khona akhoi na khara thenga chare di haujarage Ge broccoli sana tawage. Asai press ta tawbute isani mone adre. sisi Ah. masai di na kona chagare masai si chale di ya Ina pick up thu gran ba. How right en thong ba. yen thong ba china mama thang le shingi di na khara cha do ba Ni ko la sai. inong di makum ha pa ge Keman thang je no la de ai ko kham ni pick khala. Ma thi en thong ba yam haw ai. cha kang di pung Ni do ba. How the mal as mo asang ano. khara yam ha ge hawai tuan ne Pula yum din. yong sak ne sinju se akhoi ji sinju akot bi oina tawre ba khara namal laga leye Kwa matap. Awe. Mo begal. Abang di kala saya. Mo pade. Makung je yan pa ne. aina mo makhum je mo pam gi da ho ka Ana pa ba. ana adum pamam Haipong mana si ko la sai. Ina hin haipong mana ano ba ne. Mayam nunggi rom da de khangde akhoi rom da de sinju da. Ko la sa ne. Akhoi sinju si ibani khatana loi sa dong ni na so na pai sin je. hawa ne pung mana How nga amaga ha ke mukha nga. aina samme ko to ne da kwa manam sung ko to ni na mo yam hak ki bane ram sa le ram Ada. Hoi mo. Yo sinju hai ni ne. Su do di ba. Sabje. Man de amade na kot ni da. Amade na ngai moro kai ke ha pa. Sui. Sa se tare. Aku nak cakap apa? ai sa ko yom lai ngomoi Mak aku yang mesti cakap leh kita deh. me am yam ba
ꯆꯞ ꯃꯥꯟꯅꯅ ꯊꯤꯕꯅꯤꯗ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯥꯅꯕꯗꯣ ꯌꯥꯝꯕꯅꯤꯅ ꯌꯥꯝ ꯆꯥꯗ ꯀꯥꯝꯃꯁꯨ ꯎꯁꯥꯏ ꯋꯦꯠꯇꯨ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒꯤꯅꯦ ꯑꯩ ꯅꯣꯏꯅ ꯅꯣꯏꯈꯠꯂꯦ ꯑꯗꯣ ꯋꯦꯠꯅ ꯍꯦꯟꯒꯠꯇꯦ ꯏꯅꯨꯝ ꯑꯩꯈꯣꯏꯕꯥꯅꯤꯅ ꯆꯥꯕ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯏꯁꯦ ꯋꯦꯠ ꯍꯦꯟꯒꯠꯄ ꯋꯦꯠꯁꯤ ꯌꯥꯝꯃꯟꯅ ꯍꯦꯟꯒꯠꯈ꯭ꯔꯁꯨ ꯐꯤꯕꯝ ꯇꯥꯗꯦꯗꯅꯀꯣ ꯃꯤꯁꯤ ꯌꯦꯡꯐꯝ ꯈꯪꯗꯕꯅꯦꯕ ꯅꯣꯏꯃꯜꯂꯁꯨ ꯅꯣꯏ ꯆꯃꯜꯂꯦ ꯇꯣꯛꯑꯣꯗ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯆꯪ ꯆꯥꯃꯟꯕꯩ ꯐꯥꯅꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯗ꯭ꯔꯦꯗ ꯃꯤ ꯑꯅꯤ ꯑꯍꯨꯝꯒꯤ ꯇꯛꯁꯜꯂꯦ ꯑꯩ ꯁꯤꯒꯤ ꯃꯅꯥꯁꯦ ꯉꯥꯎꯔꯦ ꯍꯩꯄꯣꯡ ꯃꯅꯥꯁꯦ ꯅꯣꯡꯃ ꯍꯩꯄꯣꯡ ꯄꯥꯝꯕꯤ ꯑꯃ ꯑꯣꯟ ꯄꯣꯠ ꯇꯧꯔꯒ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯍꯥꯞꯄꯤꯒꯦ ꯄꯨꯛꯄꯨꯗꯤ ꯊꯜꯂꯦ ꯆꯥꯅꯤꯡꯉꯤ ꯍꯩꯄꯣꯡ ꯃꯅꯥꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕꯒ ꯑꯗꯨꯝ ꯁꯥꯏꯖꯤꯜꯂꯁꯨ ꯍꯥꯎꯋꯦꯕ ꯃꯣꯔꯣꯛ ꯈꯤꯇꯪ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯁꯥꯏꯖꯤꯟꯕꯗ ꯍꯥꯎꯔꯦ ꯅꯪꯅ ꯁꯤꯋꯤꯠ ꯄꯥꯝꯕꯩ ꯃꯑꯣꯡ ꯇꯧꯔꯕ ꯄꯟꯗꯥ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯃꯤꯅꯀꯣ ꯚꯤꯗꯤꯑꯣ ꯌꯥꯎꯕꯁꯤꯅ ꯈꯤꯇꯪ ꯏꯀꯥꯏꯔꯞꯄ ꯇꯧꯔꯦꯕ ꯑꯗꯨꯅꯦ ꯑꯌꯥꯝꯕꯁꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯝꯐꯨꯠꯁꯦ ꯆꯥꯕꯨꯗꯤ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯇꯞꯅ ꯆꯥꯁꯤꯜꯂꯒꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ